누pa가 누피가 찌떡 보지 까나는 헬리야 시도 누파는 헬리 안 누피는 야티 헬 아, 락키랑 누피는 가 누피 밑에 자가로 누피는 진짜 왜 누파는 야 누피는 야티 헬 차룩 싸마다 싸마 누파디네 아이 그놈 하이게 누피 아마 कोई की बजा अदुद डायरेक्ट लेप खगदिने सुंगिंगिंग देबा तो पते 누피디네 मा अदुद लेप खगजुने ममानबदने साइट मैम थमेबा लकी lay mamanabada close over lay adudunane mo thimgidoine khangbra kitang saunabada adu nupa gi lay mamanabidona sinjara akoi nupa gi imanabi lay no ya lay nang photo tamma mang gi am tawgene adu koi no mo to wari sanade kana ta close oi salude noi nupi gi di namanaba ni aduni kai no adu wari sanade ai nupi am tanga si wari sanaba yen wari sanara ma ba bi yen imanabi wari san pare imanabi wari sanaramdra ba 이만하비 아까 와리 사나람들아봐 아이디 거의 दरकार ओइबदा दि सानै को दरकार ओइबा मतमदा खक्ता वारी सानै अदु नोइदि अदु लाइते नोइदि अखोइने एनडीए एग्जाम सीडीएस एग्जाम गुम्बा अखोइना थानिंबा आइदि अदु खोइना मिलिटरी लाइन त संगिंबगी अदु माइना अखोइना थानिंबा खोनिंबा अदु गुम्बा लैतारगदि मयाम दमक्ता आइना मतेंग म तौजगे अबिगेन एकेडमी हाइबे एकेडमी सिदा अखोइ असिगी एग्जाम सिंजे कमाइना क्रैक तौगनी कमाइना एग्जाम एपियर तौगनी हाइबगी नॉलेज मयाम ताकिबा अदुगुम्बा एकेडमी अमने असितज नतना मोय एवरी वीक खुदिंगी वीकली टेस्ट नै सब्जेक्ट वाइज के होइना सुंसोय सोइदना मोयना 100% नंजे माइ पाक्त्रिबो मोयना नंजे पुश अप तौगनी अदुगा फर्स्ट अटेम्प्ट माइ पाक्नबसु याम कन्ना होनागनी मोयना असिदा यामना वेल एक्सपीरियंस ओइरबो ओजासिंगना ताकनी प्लस एक्स ऑफिसर ओइरंबा याम एक्सपीरियंस लेरबा अदुगुम्बा मयाम अमना खोइबु गाइड तौगनीबा लाइफम चाफम अमा मोइना लोइना नंगिदमक्ता अदुम सिल्लो हायगदि सिल्लकनी डेली क्लास की ओइना मोइगी पुंग 13 दगिना पुंग अमा फौबा अदुगा पुंग 3 दगी अमु पुंग 5 फौबा माइना क्लास अनि लैनो अदुना मयामना कइगुम्बा एनडीए एग्जाम सीडीएस सीएपीएफ एसएसपी असिना चिंगबा एग्जाम क्या से क्रैक तौनिंगबा लैतारगदि अदुगा अखोइगी कमाइना थानी खंगदबो इतारगदि मयामना कांटेक्ट तौसनबियु अबिगेन एकेडमी मयामना कइगुम्बा मिलिटरी अमदि डिफेंस फोर्स दा कोइ इंटरेस्टेड ओइबसिंग सुंसोय सोदना कांटेक्ट तौसनबियु याम अफबो अपॉर्चुनिटी ने लवे मयाम कानबजे मांगहनबिगनो सुंसोय सोदना कांटेक्ट तौसनबिरो आई मोइगी एवरी डिटेल्स मोइगी लोकेशन मोइगी फोन नंबर मोइगी एवरी डिटेल्स खुदिमा आई लोइनमक डिस्क्रिप्शन अमदि पिन कमेंट हापगा थमबगे मयाम इनगा हाइदि अइना हाइजे चुम्बने नोई खितंग नुंगाइत्रगदि मोइदि स्टेटस ता नुपीगिदि थमगनि अदैदि नुपा म्यामना हाइदि मा नुंगाइतबदो कम्फर्ट तौरानि हाइदि नुंगाइत्रिदु कइगिनो खोटकिनोगा खितंग हांगपो खोटपदो तौरानि अदगिदि अदुम नुपादो अदुम वारि सनानि नंजि नंगि प्रॉब्लम मोइदा शेयर तौरानि अखोइ नुपागिदि नुंगाइत्रगजु केम हाइदेबो लोइरे अखोइ स्टेटस थमदि लोइरे अदुननि नुपीना अदुम हेलिको म्याम नुपीना हेलिको ममित यामबा नुपादगी दिस इज द ओवर ऑफ द डिबेट आइना वांगांग जिजा नंगना वांगांग दिजे चुम्मबा नंगी वादो ओइबा याबा वा अमा ओइबा याबा वाने ओइबा याबा wan nang ngamdraga tawkana ओइबा याबा वा अमता याउद्रे नंगिदो याउद्रे अदिनै वांगांग जबा मैंग अजी वीडियो डिबेट की वीडियो ने बको आदि अखोइ खन्नाबा छाउनाबा नतेबा अदुबा डिबेट ने जस्ट डिबेट ने बको सुपा न पिगा जे ngang ba khot kem haiteba aduna ne ba ai kok ta loi leireba ko ngamdre ai ga ngang thok ngamdri je आइदि मसाना मसा लान बगिनेबा आइदि नुपी जे लानजरे जे मोय मसाना खंगेबा आइदि नुपी ने हेले आइदि चिटिंग तौबदि नुपा दगी याय होय नोय टॉपिक अमु नोय एनी टॉपिक त नैना जी यारे कैसु काइ अदो नुपी न ngamba याबा डिबेट त यम लै नुपा नुपी ग जे मसक फजबा कनान हेना पामी हाबा जिदा दि होय नुपी इदैदि नुपा ने हेना पामी हाबा द कैसु आई लाल हायरोय बदु अदुदी चुमनेबा दम नुपा खुदिंग मक अनम्बर नुपी ना पामना बजे नुपा जा करम्बा मागी करम्बा सफम अदु लेंगनो यामना करम्बा मागी सफम जा नुपी यामबना पामना ब नुपा जा करम्बा नुपी की मखन पोलेबको अदु आई सफम हाबनि को कैरेक्टर हाबना कोइ बादो केनो मागी आइन हाइ जान ताव नुपा ग नुपी ग जे मसक ना बना ngौबा पामी अमुबा पामी दु हाइ आगी वारी थलकन नंगिदो याम कोइग्रे कोइबना ते आगी वारी मा हाइरको मतम दने बेसिक तगी खितंग जो हाइगदम अदुना बेसिक वा ने खितंग हाइरे नुपा ग नुपी ग जे फजबा पाम बजे होय नुपा ना दम हेले हाबदा कछु हाइदि याम हाइमन मै कछु थोएबा हाइदि
ꯅꯨꯄꯥꯁꯤꯡꯁꯦ ꯑꯅꯝꯕ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯁꯤ ꯌꯥꯝ ꯌꯦꯡꯒꯜꯂꯦ ꯍꯥꯏꯗꯤ ꯃꯣꯏ ꯇꯨꯡ ꯀꯣꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯤꯅ ꯃꯥꯏ ꯃꯁꯛꯇꯨ ꯌꯦꯡꯉꯒ ꯍꯥꯏꯗꯤ ꯑꯋꯥꯕ ꯈꯣꯠꯄ ꯄꯣꯊꯥꯖꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯅꯨꯄꯤꯒꯤꯗꯤ ꯍꯥꯏꯗꯤ ꯃꯁꯛ ꯐꯖꯒꯦꯔꯥ ꯅꯨꯄꯥꯗ ꯃꯁꯛ ꯐꯖꯒꯦꯔꯥ ꯐꯖꯔꯣꯏꯒꯦꯔꯥ ꯍꯥꯏꯗꯤ ꯃꯥꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯅ ꯀꯣꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯒꯗꯕ ꯑꯗꯨꯒꯨꯝꯕꯗ ꯌꯦꯡꯉꯦꯕ ꯅꯨꯄꯤꯅ ꯑꯃꯨꯛꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤꯗꯤ ꯌꯦꯡꯉꯦ ꯑꯗꯨꯕꯨ ꯃꯁꯛ ꯃꯇꯧꯇꯅ ꯅꯠꯇꯅ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯨ ꯌꯦꯡꯉꯦꯕ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯑꯗꯨꯕꯨ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯑꯍꯥꯟꯕ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯃꯁꯛ ꯃꯇꯧꯗ ꯍꯥꯟꯅ ꯌꯦꯡꯉꯦꯕ ꯀꯣ ꯑꯗꯨꯕꯨ ꯈꯔꯗꯤ ꯂꯩ ꯃꯥꯒ ꯂꯣꯏꯅꯔꯒ ꯃꯥꯒꯤ ꯅꯦꯆꯔꯗ ꯍꯥꯟꯅ ꯌꯦꯡꯊꯣꯛꯑꯒ ꯃꯥꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯃꯥꯁꯤ ꯀꯌꯥꯝ ꯐꯕ ꯃꯤꯅꯣ ꯌꯦꯡꯉꯀꯥꯟꯗ ꯉꯥꯏꯈꯣꯕ ꯑꯩ ꯋꯥꯊꯠꯂꯛꯀꯅꯨ ꯅꯣ ꯊꯠꯂꯛꯀꯅꯨ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯅꯦꯆꯔꯒꯨꯝꯕ ꯌꯦꯡꯊꯣꯛꯑꯀꯥꯟꯗ ꯑꯗꯨꯝꯕꯗ ꯈꯪꯉꯀꯥꯟda ꯑꯗꯨꯒꯨꯝꯕꯗ ꯇꯧꯔꯒ ꯅꯨꯡꯁꯤꯕꯁꯨ ꯂꯩꯌꯦꯕ ꯑꯗꯨꯕꯨ ꯅꯨꯄꯥꯗꯤ ꯑꯅꯝꯕꯅ ꯑꯩꯅ ꯋꯥꯈꯜꯗꯗꯤꯀꯣ ꯍꯥꯏꯗꯤ ꯃꯁꯛ ꯃꯇꯧꯒꯨꯝꯕꯗ ꯍꯥꯟꯅ ꯌꯦꯡꯉꯦ ꯀꯣ ꯊꯃꯣꯏꯗ ꯍꯥꯟꯅ ꯌꯦꯡꯗꯕꯤꯗ ꯑꯗꯨꯒ ꯅꯨꯄꯤꯅ ꯑꯃꯨꯛ ꯊꯃꯣꯏꯅꯨꯡꯗꯒꯤ ꯍꯥꯟꯅ ꯌꯦꯡꯉꯦꯕ ꯑꯗꯨ ꯍꯥꯏꯔꯛꯀꯦꯕꯀꯣ ꯀꯥꯎꯈ꯭ꯔꯦ ꯑꯗꯨ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯊꯃꯣꯏ ꯁꯦꯡꯕ ꯃꯁꯛ ꯃꯇꯧ ꯅꯪꯅ ꯍꯦꯛ ꯌꯦꯡꯕꯗꯅꯦ ꯑꯩꯁꯦ ꯄꯨꯝꯅꯃꯛꯇ ꯄꯔꯐꯦꯛ ꯑꯣꯏꯔꯦꯅ ꯈꯟꯕ꯭ꯔꯥ ꯀꯩꯀꯩ ꯋꯥꯠꯂꯤ ꯅꯪ ꯅꯁꯥꯗ ꯅꯁꯥꯒꯤ ꯑꯗꯨꯝꯕ ꯅꯁꯥꯒꯤ ꯑꯦꯇꯤꯇ꯭ꯌꯨꯗ ꯍꯥꯏꯍꯟꯕꯗꯣ ꯄꯛꯇꯦꯕ ꯃꯤꯅꯁꯨ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯁ ꯑꯩ ꯅꯪ ꯐꯖꯩ ꯈꯣꯠꯂꯦ ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪꯁꯦ ꯃꯤꯅ ꯁꯤꯙꯔꯛꯀꯅꯤꯕ ꯄꯛꯎꯛꯇꯦꯅ ꯍꯥꯏꯔꯛꯀꯅꯤꯕ ꯑꯗꯨ ꯅꯪ ꯅꯁꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯗꯤ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯅꯪ ꯅꯁꯥꯒꯤ ꯚꯦꯂꯨꯁꯤꯗꯤ ꯅꯪꯅ ꯍꯥꯏꯗꯣꯛꯑꯣꯏꯗꯕꯅꯤ ꯃꯤꯅ ꯃꯁꯥꯒꯤ ꯋꯥꯈꯜꯗꯨꯗ ꯈꯟꯍꯟꯒꯗꯕꯅꯦꯕ ꯑꯣ ꯌꯥꯔꯦ ꯂꯛꯀꯤꯁꯦ ꯅꯪꯅ ꯌꯦꯡꯕꯗ ꯀꯩꯀꯩ ꯋꯥꯠꯂꯤ ꯃꯥꯏ ꯀꯦꯔꯦꯛꯇꯔ ꯃꯤ ꯑꯃꯒꯤ ꯀꯦꯔꯦꯛꯇꯔꯅꯦ ꯑꯩ ꯀꯩꯅꯣ ꯍꯥꯏꯒꯦ ꯀꯩꯗꯧꯅꯨꯡꯗ ꯖꯁ ꯇꯧꯕ ꯌꯥꯗꯦꯕ ꯃꯤ ꯑꯃꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯉꯒ ꯅꯪꯒꯤ ꯅꯆꯤꯟꯁꯦ ꯀꯜꯂꯦ ꯅꯪꯒꯤ ꯅꯆꯤꯟꯁꯦ ꯁꯨꯒꯥꯏꯅꯤꯡꯉꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯤꯟꯁꯦ ꯁꯨꯒꯥꯏꯅꯤꯡꯉꯦ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯏꯕꯥꯅꯤꯁꯦ ꯐꯨꯅꯖꯥꯏꯕ ꯅꯠꯇꯦꯕ ꯅꯪꯒꯤ ꯅꯆꯤꯟꯁꯦ ꯌꯥꯝ ꯐꯩ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯅꯪꯒꯤ ꯅꯆꯤꯟꯗꯅꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯃꯆꯤꯟꯁꯦ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯕ ꯐꯨꯅꯤꯡꯉꯛꯀꯅꯤ ꯑꯁꯤꯀꯣ ꯇꯧꯋꯦ ꯍꯥꯏꯕ ꯁꯤ ꯗꯤꯕꯦꯠꯅꯦ ꯗꯤꯕꯦꯠ ꯅꯪ ꯗꯤꯕꯦꯠꯀꯨꯝꯕ ꯌꯥꯎꯔꯛꯇꯕ꯭ꯔꯣ ꯅꯪ ꯀꯣꯝꯄꯤꯇꯤꯁꯟ ꯌꯥꯎꯔꯛꯇꯕ꯭ꯔꯣ ꯑꯗꯨꯅꯅꯦ ꯈꯪꯗ꯭ꯔꯤꯗꯣ ꯍꯩꯇ꯭ꯔꯤꯗꯣ ꯑꯩ ꯁꯥꯎꯅꯤꯡꯉꯦ ꯅꯆꯤꯟꯗꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯟꯒꯅꯣ ꯌꯥꯝꯅ ꯑꯩ ꯈꯨꯠ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯩ ꯆꯤꯟ ꯀꯟꯕ ꯅꯠꯇꯦꯕ ꯁꯤꯗꯤ ꯑꯩ ꯀꯩꯅꯣ ꯍꯥꯏꯒꯦ ꯗꯤꯕꯦꯠ ꯍꯥꯏꯁꯤꯗꯤꯅꯦ ꯑꯆꯨꯝꯕꯗ ꯌꯦꯠꯊꯠꯅꯕꯅꯦꯕ ꯑꯩꯅ ꯍꯥꯏꯁꯤꯡꯁꯦ ꯑꯂꯥꯟꯕ ꯑꯝꯇ ꯌꯥꯎꯗꯦꯕ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯌꯦꯠꯄ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨꯗꯤ ꯅꯪꯒꯤ ꯊꯃꯣꯏꯅ ꯁꯥꯎꯖꯕꯅꯤ ꯑꯩꯅ ꯑꯆꯨꯝꯕ ꯍꯥꯏꯕꯁꯦ ꯑꯗꯨ ꯗꯤꯕꯦꯠꯇꯣ ꯇꯧꯔꯛꯑꯅꯨ ꯁꯤꯗ ꯌꯥꯔꯦ ꯅꯪ ꯍꯧꯔꯤꯌꯦ ꯅꯪ ꯆꯠꯂꯦꯗ ꯑꯩꯅꯅꯦ ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯨꯠ ꯊꯥꯕ ꯐꯠꯇꯦꯅꯅꯦ ꯑꯗꯨꯝ ꯂꯩꯕꯅꯦ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯗꯤ ꯍꯥꯏꯗꯤ ꯌꯥꯝ ꯂꯨꯅ ꯈꯟꯖꯩꯌꯦꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅꯅꯦ ꯉꯝꯗ꯭ꯔꯒꯗꯤꯅꯦ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣꯕ ꯅꯪꯉꯣꯟꯗ ꯉꯝꯍꯟꯕꯤꯒꯦ ꯑꯩ ꯉꯝꯍꯟꯕꯤꯌꯣꯅ ꯍꯥꯏꯖꯔꯛꯑꯣ ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯏꯕ ꯑꯩ ꯉꯝꯍꯟꯕꯤꯌꯣꯅ ꯈꯣꯏꯔꯝꯃꯒ ꯍꯥꯏꯖꯔꯛꯑꯣ ꯑꯗꯨꯏꯗꯤ ꯍꯥꯏꯍꯟꯕꯤꯒꯦ ꯑꯩ ꯇꯨꯃꯤꯟꯅ ꯅꯪꯅ ꯋꯥ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯌꯥꯔꯦꯅꯦ ꯑꯩ ꯉꯝꯍꯟꯕꯤꯔꯛꯑꯣ ꯌꯥꯔꯦ ꯈꯣꯏꯔꯝꯃꯒ ꯑꯩ ꯉꯝꯍꯟꯕꯤꯔꯛꯑꯣ ꯁꯤꯒꯤꯗꯣ ꯍꯥꯞꯄꯛꯀꯥꯔꯀꯣ ꯍꯥꯞꯄꯛꯀꯅꯤ ꯑꯗꯨ ꯑꯣꯏꯗꯤ ꯀꯩꯗꯧꯕꯩ ꯑꯩꯅ ꯍꯥꯏꯗꯣꯏꯕ ꯍꯥꯏꯔꯣꯏ ꯑꯗꯨꯏꯗꯤ ꯅꯪꯅ ꯑꯗꯨ ꯍꯥꯏꯕꯗꯨꯁꯨ ꯎꯠꯂꯀꯥꯟꯗ ꯑꯩꯅ ꯍꯥꯞꯀꯗꯣꯏꯅꯦ ꯅꯠꯇ꯭ꯔꯒꯗꯤ ꯃꯤꯅꯅꯦ ꯍꯥꯏꯗꯤ ꯑꯩ ꯅꯪꯅ ꯀꯩꯅꯣ ꯇꯧꯕ ꯗꯤꯕꯦꯠ ꯉꯝꯕ ꯃꯥꯟꯅꯤꯕ ꯀꯩꯅꯣ ꯑꯗꯨꯗꯤ ꯅꯪ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯌꯦꯠꯊꯅꯕ ꯐꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯪ ꯑꯗꯨꯝ ꯃꯃꯤꯡꯇꯪꯒꯤ ꯅꯪ ꯑꯣꯏꯅ ꯉꯝꯍꯟꯕꯩ ꯋꯥꯅꯦ ꯑꯗꯨꯗꯤ ꯑꯩ ꯉꯁꯥꯏ ꯈꯨꯔꯨꯝꯈ꯭ꯔꯤꯗꯨꯗꯤ ꯑꯗꯨꯝ ꯅꯪ ꯑꯗꯨꯝ ꯃꯥꯜꯂꯔꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ ꯅꯪ ꯑꯗꯨꯝ ꯑꯗꯨꯅꯤ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯗꯤ ꯂꯥꯁꯇ ꯃꯃꯤꯡꯗꯨꯇꯪ ꯅꯪꯉꯣꯟꯗ ꯄꯤꯕꯤꯕꯩ ꯋꯥꯅꯤ ꯆꯥꯅꯤꯡꯉꯥꯏꯗꯨꯁꯨ ꯄꯨꯊꯣꯛꯇꯦꯀꯣ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕ ꯃꯌꯥꯝ ꯀꯣ ꯑꯁꯦꯡꯕꯩꯁꯨ ꯑꯁꯦꯡꯕꯅꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒꯁꯦ ꯂꯛꯀꯤꯁꯦ ꯉꯥꯡꯅꯤꯡꯉꯕꯅꯦꯕ ꯑꯗꯣ ꯃꯥꯁꯦ ꯉꯥꯡꯗꯦꯕ ꯂꯛꯀꯤꯁꯦ ꯉꯥꯡꯗꯦꯕ ꯅꯨꯄꯥꯒ ꯅꯨꯄꯤꯒꯁꯦ ꯊꯃꯣꯏ ꯁꯦꯡꯕꯁꯦ ꯅꯨꯄꯥꯅ ꯌꯥꯝ ꯊꯤ ꯍꯦꯜꯂꯤꯀꯣ ꯅꯨꯄꯤꯗꯒꯤꯀꯣ ꯑꯁꯦꯡꯕꯅꯦ ꯅꯨꯄꯥꯅ ꯌꯥꯝ ꯊꯤ ꯍꯦꯜꯂꯦ ꯅꯨꯄꯤꯗꯒꯤ ꯊꯃꯣꯏ ꯁꯦꯡꯕ